Ngasi NUMITYUNGBA matung minit 13 lom CHATPADA Keibul Lamjao National Park ta Khanghoudana Paktaknana Mei CHAKHATLAKHI HAINA Manipur Fire Service ke control room ge fire officer RISHIKANTA na THADORAKPA CHEROL AMANA KHANGHALLAKLI CHEROL asina hai Mei chakpagi thodok aduna maram oiraka yamna chawna amang ata tholamgadabadagi Moirang Fire Service amasong Forest Department ki staff singna matam chana control tawang hore Amaromda Thobal District ke manung chana leiba salungfam maning saram chingda su ngasi NUMITYUNGBA matung pung amaga minute nifurom tabada Khanghoudana Mei CHAKHATLAKHI Maduda Fire Service Thobal amasong Forest Guard anina Mei adu matam chana mutatuna makhatana amang ata thokadabadagi kanbanga mod haide Nakal amaromda terrorism mayai lekai da leiba Famdom Khoidong Kobab Yoi Amage Yongge Inkol da Paiduna Thamba Charu Sing Khanghoudana Mei CHAKHATLAKHI Thaudok ase ngasi NUMITYUNGBA matung pung amaga minute yang khairom tabada thokibane Mei chakpagi pau adu hek phongbaga Fire Service Imphal gi team amana matam chana thodok thofom adu da changsinduna thangnaba yum sing sokadabadagi kanbanga mod hainasu Manipur Fire Service ke CHEROL asina makha tana phongdurukle